District Hospital Thoubal layengba lakpa patient Singda unauthorized oiba runner Singna Namthak Touduna shel louthokpana chingba thabak kaya Chathare. Hiram asida Hospital asigi Medical Superintendent Thoubal District DC amadi leinaba authority Singna mityeng changbiyu haina JC Pharmacy amadi DNJ Medicos Pharmacy anina appeal tourakli. District Hospital Thoubal gi mayong nabada leiba JC Pharmacy da ngasi pangthokpa pawgi mifam amada pharmacy asigi proprietor oinam Sanamachan Hai, Hokiba Tang Tara Humdoida District Hospital Thoubada, Layeng Chathariba Passion Amagi Hidak Langtuk Sing Pharmacy Asidagi Loki Adumagpo, Patient Party Aduna Atopa Pharmacy Amagi Receipt Puraga, Ngarang Pharmacy Asida Laktuna Mari Lainaba claim Katoraki, Tawangasi, Runner Amana Lambida Taramba, DNJ Medicos ki Receipt Amasizin Aduna, Patient Party Aduda Piraga, Sen Lautokibani. Haibasi Patient Party Aduga Waris Sanabadagi Kangbangam Lay. Haidiba runner aduna so pharmacy asida akan wafam thamduna kihan khanghan bagi thabak chatharaglay. Wairagli bapi bamasida thorakpa afafatagi tekchak namag runner aduna pugadabani. Paugi mifam aduda saruyaki ba DNJ Medicos ki jinana fongdorakpada JC Pharmacy ki receipt kamari mahaki pharmacy ki receipt ta yauriba date amadi patient ki maming hamatamanade. Pharmacy asida kari nungaitaba laibagi damag runner aduna pharmacy asibu ming chathian naba honaribano. Asigumba unauthorized oiba runner singasi mari leinaba singna mideng Changduna, Makoi Singasi Hospital Manungda Changhan Biganu Haina Mahanamakatana Fongdoki. Sigi receipt Hidaksiga, Sigi receipt Hidaksiga, absolutely kenny. Doctor gi prescription de Iraq Hidak to Masigi Daksinji Irapani. Shiran Turano receipt Pisalamakanda, the patient party na Kogi Dukanbu. Police the complaint Tony Natagana Logi Oiba, action Lokateni, Haiduna, complain Lame. Madui Matung Tarapada, Akoina, Haiba, Tauriba, Mishak Asida. Tawbiganu masi phatte masmaina tawbuji tawganu ana hairuba matamda miduna ai isa ku de hipera ai live chat tawbire ai hatkani bu haibire ai dukan muthatkani haibire khoidi nungdang atheng amamda dukan phamjabani mayangi mateng pangjabani ai di pharmacy gi hidak yonjabani mana atheng amamda karigumba haibadi ai khoidi dukan phambani na khangdi ma lakpa laktaba ai ude adu karigumba problem ama tholak taragadi madugi tholaiba problem du ibani da Thoulakpa problem si kanagombo authorized kangbuna mana taubuni habisa ay singarani adugi damakta miyeng sanghaningi